ꯑꯩꯗꯤ ꯕꯤꯔꯌꯥꯅꯤ ꯁꯔꯀꯥꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯃꯌꯥꯝꯁꯨ ꯍꯦꯛꯇ ꯍꯔꯥꯎꯕꯤꯅꯤꯡꯉꯦꯕ ꯁꯤ ꯍꯥꯟꯅ ꯇꯣꯂꯣꯞꯇꯣ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯝꯗꯕꯩꯅꯦꯕ ꯍꯟꯗꯛ ꯄꯤꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨ ꯀꯩꯗꯧ ꯍꯔꯥꯎꯗꯣꯏꯅꯣ ꯇꯣꯂꯣꯞꯁꯤꯕꯨ ꯍꯟꯗꯛꯁꯤ ꯄꯤꯅꯤ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯍꯔꯥꯎꯗꯣꯏꯅꯣꯕ ꯆꯨꯝꯗ꯭ꯔꯣ ꯖꯃꯅꯧꯗꯣ ꯍꯥꯟꯅ ꯄꯤꯔꯛꯇꯕꯗꯒꯤ ꯄꯤꯕ ꯃꯥꯜꯂꯦꯕ ꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯗꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯤꯝ ꯋꯥꯀꯔꯁꯤꯡꯁꯤꯒꯤ ꯄꯩꯁꯥꯁꯦ ꯃꯣꯏ ꯊꯥ 10ꯒꯤ ꯃꯌꯥ ꯄꯤꯊꯣꯛꯇꯅ ꯂꯩ ꯄꯩꯁꯥꯁꯤ ꯁꯦꯟꯇꯔꯗ ꯂꯥꯛꯏꯅꯤ ꯃꯤꯁꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯤꯕꯅꯦꯕ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯔꯀꯥꯔꯁꯤꯅ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯨꯕ꯭ꯔꯥꯟ ꯍꯥꯏꯒꯤꯗꯣ ꯀꯩꯅꯣꯒꯤ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯋꯥꯔꯛ ꯑꯃꯗꯤ ꯌꯥꯝ ꯇꯧꯏ ꯍꯥꯏꯗꯣ ꯒ꯭ꯔꯣꯠ ꯑꯃꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯗꯤ ꯁꯤ ꯁꯤꯔꯤꯕꯣꯏꯕꯤꯅ ꯇꯧꯔꯝꯕ 2000 ꯑꯩꯈꯣꯏꯒꯤ 17ꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯁꯦ ꯍꯧꯖꯤꯛ ꯁꯥ ꯂꯣꯏꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯧꯕꯁꯦ ꯁꯥ ꯀꯩꯅꯣ ꯇꯧ ꯁꯪꯒꯥꯗ꯭ꯔꯤꯗꯅ ꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯅꯧꯕ ꯀꯗꯥꯏꯗꯒꯤ ꯂꯩꯔꯤꯅꯣ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯁꯨꯝ ꯃꯥꯏꯁꯦ ꯊꯤꯀꯥꯗꯥꯔꯅꯁꯨ ꯌꯥꯝ ꯁꯥꯎꯋꯦꯕ ꯊꯤꯀꯥꯗꯤ ꯄꯨꯡꯇꯧ ꯇꯧꯍꯜꯂꯤ ꯄꯩꯁꯥ ꯄꯤꯗꯦꯅ ꯑꯗꯨꯅ ꯂꯥꯁꯇ ꯊꯤꯀꯥ ꯇꯧꯕꯁꯨ ꯁꯥꯎꯋꯤ ꯇꯧꯗꯕꯁꯨ ꯁꯥꯎꯋꯤ ꯏꯃꯥꯕꯤꯁꯨ ꯁꯥꯎꯋꯤ ꯑꯗꯒꯤ ꯇꯣꯂꯣꯞ ꯐꯪꯕ ꯃꯤꯁꯨ ꯁꯥꯎꯋꯤ ꯑꯗꯒꯤ ꯄꯦꯟꯁꯤꯟꯅꯔꯁꯨ ꯁꯥꯎꯋꯤ ꯃꯥꯏ ꯁꯔꯀꯥꯔ ꯁꯥꯎꯗꯕ ꯀꯅꯥ ꯂꯩꯒꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯃꯥꯏ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯎꯕ ꯌꯥꯗꯦꯕ ꯚꯥꯔꯠꯀꯤ ꯃꯥꯏ ꯒ꯭ꯔꯣꯠ ꯔꯦꯠꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯐꯥꯎꯗ 8.2% ꯑꯣꯏꯔꯝꯃꯦꯕ ꯍꯧꯖꯤꯛꯁꯦ 6.7 ꯍꯟꯊꯔꯛꯏꯅꯦꯕ ꯒ꯭ꯔꯣꯠ ꯔꯦꯠꯁꯦ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯒ꯭ꯔꯣꯠ ꯔꯦꯠꯁꯦ ꯍꯟꯊꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯅ ꯍꯦꯟꯕ ꯌꯥꯄꯣꯠꯇꯦꯕ ꯃꯅꯤꯄꯨꯔꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ GSTꯗꯒꯤ ꯀꯩꯗ ꯑꯃ ꯈꯣꯝꯃꯤ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏ ꯌꯦꯟꯅꯕꯒꯤ ꯑꯃ ꯊꯕꯛꯁꯦ ꯍꯟꯗꯛ 16 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯤꯁꯦ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 ꯐꯥꯎ ꯂꯥꯛꯀꯗꯧꯔꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯕꯤꯏꯡ ꯑꯦ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯑꯣꯐ ꯗꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯔꯤꯀꯣꯒꯅꯥꯏꯖ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯔꯤꯀꯣꯒꯅꯥꯏꯖ ꯄꯥꯔꯇꯤꯁꯤꯡꯁꯦ ꯎꯅꯗꯧꯔꯤꯕ ꯇꯥꯡ 9 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯁꯤꯗꯒꯤ ꯂꯥꯛꯀꯗꯧꯔꯤ 16 ꯐꯥꯏꯅꯥꯟꯁ ꯑꯔꯨꯕꯅꯦꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯅꯣꯕ ꯑꯗꯨꯗ ꯄꯩꯁꯥ ꯅꯤꯕꯗꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯝꯕꯤꯗ ꯄꯩꯁꯥ ꯅꯤꯕ ꯃꯤ ꯑꯝꯇ ꯅꯨꯡꯁꯤꯅꯗ꯭ꯔꯕꯅꯤꯀꯣ ꯍꯥꯟꯅꯗꯤ ꯕꯦꯒꯔꯒꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯦꯕ ꯑꯩꯈꯣꯏꯅꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅ ꯄꯤꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯕꯦꯒꯔꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯃꯩꯇꯩꯁꯤ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯥꯏꯔꯛꯇꯅ ꯕꯦꯒꯔꯗ ꯀꯃꯥꯏꯅ ꯄꯤꯗꯧꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯂꯝꯕꯤꯗꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯇꯩ ꯑꯇꯩꯗ ꯃꯇꯦꯡ ꯄꯥꯡꯉ ꯄꯩꯁꯥ ꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯁꯔꯀꯥꯔꯅ ꯐꯖꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯈꯥꯏꯔꯛꯏꯅꯦꯕ ꯀꯔꯤꯒꯤ ꯙꯨꯛ ꯌꯣꯟꯗꯣꯏꯅꯣꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯐꯦꯡꯅꯕ ꯀꯩꯅꯣꯗꯣ ꯌꯣꯟꯗꯣꯏꯅꯣꯕ ꯃꯈꯣꯏꯗ ꯊꯕꯛ ꯐꯖꯅ ꯇꯧꯍꯜꯂ ꯂꯣꯏꯔꯦ ꯑꯗꯨ ꯁꯔꯀꯥꯔꯅ ꯄꯨꯂꯞ ꯂꯩꯕꯤꯔ ꯂꯣꯏꯔꯦ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯇ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁꯥꯍꯜꯂꯅꯤ ꯈꯣꯠꯂꯅꯤ ꯁꯤ ꯁꯔꯀꯥꯔꯅ ꯄꯨꯂꯞ ꯂꯩꯔꯅꯤꯅ ꯂꯥꯎꯊꯣꯛꯄꯗꯅꯦꯕ ꯂꯥꯎꯊꯣꯛꯄꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯂꯩ ꯁ꯭ꯇꯦꯂꯤꯟ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯍꯥꯎꯁ ꯇꯣꯞꯇꯒꯤ ꯂꯥꯎꯕꯁꯤꯃꯨꯛ ꯂꯥꯏꯕ ꯂꯩꯇꯦꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯨꯅꯦ ꯂꯨꯔꯤꯗꯤ ꯍꯥꯎꯁ ꯇꯣꯞꯇꯒꯤꯗꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯍꯥꯔꯅ ꯁꯤꯁꯤ ꯇꯧꯔꯅꯤ ꯍꯦꯛꯇ ꯂꯥꯎꯊꯣꯛꯄ ꯌꯥꯏꯑꯕ ꯃꯥꯏ ꯄꯥꯏꯔꯒ ꯑꯃ ꯇꯧꯔ ꯍꯦꯛꯇ ꯂꯥꯎꯕ ꯌꯥꯏꯑꯕ ꯊꯕꯛ ꯑꯣꯟꯊꯣꯛꯄꯗꯨꯅꯦꯕ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯤꯗꯤ ꯁꯤꯒꯤꯁꯦ ꯒ꯭ꯔꯣꯠ ꯔꯦꯠꯁꯨ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯁꯤꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ 2024ꯒꯤ ꯃꯦ ꯐꯥꯎꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯆꯥꯡꯁꯦ ꯚꯥꯔꯠ ꯄꯨꯝꯕꯒꯤ 7ꯗ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ 9.2 ꯀꯥꯈꯠꯂꯛꯏꯅꯦꯕ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ ꯂꯥꯛꯄ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯕ ꯈꯣꯠꯂꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯅꯦꯕ ꯃꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯆꯥꯡꯁꯦ 18.5ꯅꯦꯕ ꯆꯥꯝꯃꯗ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯐꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯩ ꯑꯃꯅ ꯌꯦꯡꯁꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯄꯤꯛꯁꯜꯂꯕꯅꯦꯕ ꯀꯗꯥꯏꯗ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯇꯦ ꯂꯣꯏ ꯈꯪꯅꯔꯕꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯕꯦꯔꯦꯜꯗ $89.40 ꯄꯤꯔꯝꯕꯗꯒꯤ ꯕꯦꯔꯦꯜ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯗꯣꯂꯔ ꯑꯃꯗ 73.59 ꯄꯤꯔꯛꯑꯕꯅꯦꯕ ꯗꯣꯂꯔꯁꯦ ꯍꯟꯊꯔꯛꯏꯅꯦꯕ ꯑꯗꯨ 18% ꯗ꯭ꯔꯣꯞ ꯇꯧꯔꯛꯏꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯊꯥꯎꯒꯤ ꯀꯩꯅꯣ ꯃꯃꯜꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠꯇ ꯍꯟꯊꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯗꯧꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯁꯤꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯤꯔꯤ ꯕꯦꯔꯦꯟꯅ ꯑꯣꯅꯔꯦꯕꯜ CMꯁꯤꯅ ꯁꯤꯁꯦ ꯂꯥꯎꯊꯣꯛ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯕ ꯗꯦꯕꯂꯞꯃꯦꯟ ꯁꯨꯡꯇꯧ ꯇꯧꯗꯦ ꯂꯝꯕꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯂꯝꯕꯤꯁꯦ ꯃꯅꯤꯄꯨꯔꯗ ꯁꯥꯡ ꯂꯩ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣꯕ ꯋꯥꯡꯈꯩ ꯅꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯌꯦꯡꯕ ꯃꯃꯥꯡꯒꯤꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦꯅꯦꯀꯣ ꯑꯁꯤꯗ ꯑꯗꯒꯤ ꯁꯤꯡꯖꯃꯩꯗ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣꯕ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯃꯆꯥꯗ ꯐꯥꯎꯔ ꯆꯠꯂꯦꯕ ꯃꯌꯤꯡꯕꯝ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯩꯔꯤꯕ ꯑꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯦꯕ ꯃꯅꯤꯍꯥꯔ
ꯑꯗꯨꯅꯗꯤ ꯀꯗꯥꯏꯗ ꯗꯦꯕꯂꯞꯃꯦꯟ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯎꯏ ꯗꯦꯕꯂꯞꯃꯦꯟꯁꯦ ꯀꯗꯥꯏ ꯎꯏ ꯀꯪꯂꯥ ꯄꯥꯠꯀꯤ ꯃꯆꯤꯟ ꯁ꯭ꯋꯥꯏ ꯒꯕꯔꯅꯔꯒꯤ ꯆꯤꯝꯁꯦ ꯁ꯭ꯋꯥꯏꯗ ꯊꯥꯕ ꯑꯁꯤ ꯁꯨꯝ ꯊꯥꯒꯠꯂꯛꯇꯅ ꯑꯁꯤꯒꯨꯝꯕꯗ ꯁꯨꯝ ꯊꯥꯒꯠꯂꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯕꯔꯅꯔꯒꯤ ꯃꯅꯨꯡꯁꯦ ꯏꯁꯤꯡ ꯊꯨꯝꯃꯦꯕ ꯍꯟꯗꯛ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯗ ꯍꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯊꯨꯝꯃꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯐꯥꯎ ꯊꯨꯝꯃꯕꯅꯦꯕ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯤꯕ ꯃꯥꯏ ꯄꯣꯂꯤꯁꯤ ꯁꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯨꯝ ꯄꯪꯉꯥꯏꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯑꯦꯟ ꯕ꯭ꯔꯤꯖꯦꯁꯒꯁꯤ ꯂꯣꯏꯔꯦ ꯕ꯭ꯔꯤꯖꯀꯤ ꯀꯩꯅꯣꯁꯦ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯟꯕ ꯒꯥꯔꯤꯒꯤ ꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯔꯥ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡ ꯃꯊꯛꯇ ꯇꯔꯥ ꯊꯣꯛꯄ ꯌꯥꯝ ꯎꯔꯦꯅꯦ ꯎꯗ꯭ꯔꯅꯦ ꯑꯁꯤ ꯎꯔꯁꯤ ꯑꯗꯨ ꯀꯗꯥꯏꯗ ꯗꯦꯕꯂꯞꯃꯦꯟꯅꯣ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯦ ꯕꯤꯜꯗꯤꯡ ꯍꯥꯏꯔꯣꯅꯦ ꯕꯤꯜꯗꯤꯡ ꯍꯦꯛꯇ ꯁꯔꯀꯥꯔꯒꯤ ꯕꯤꯜꯗꯤꯡꯁꯦ ꯑꯃꯇ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪꯁꯤꯡꯁꯦ ꯍꯟꯗꯛꯀꯤ ꯂꯦꯟ ꯇꯥꯕꯗꯨꯗꯀꯣ ꯐꯅꯌꯥꯝ ꯐꯖꯅ ꯍꯣꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯀꯗꯥꯏꯗ ꯗꯦꯕꯂꯞꯃꯦꯟꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧꯔꯤꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯝꯃꯛꯄꯗ ꯀꯣꯜ ꯇꯨ ꯗ ꯃꯦꯟꯁ ꯐꯤꯜꯗꯣ ꯍꯥꯏꯗꯤ ꯀꯣꯏꯂꯥ ꯊꯣꯛꯐꯝꯗꯨꯗ ꯀꯣꯏꯂꯥꯁꯤ ꯁꯨꯝ ꯄꯨꯁꯟꯕ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯪꯂꯥ ꯄꯥꯠꯀꯤ ꯁ꯭ꯋꯥꯏꯒꯤ ꯑꯗꯒꯤ ꯕꯤ ꯇꯤ ꯔꯣꯗꯀꯤ ꯁ꯭ꯋꯥꯏꯗ ꯈꯔ ꯁꯦꯝꯕ ꯑꯁꯤꯁꯨ ꯕꯤ ꯇꯤ ꯔꯣꯗꯀꯤꯁꯨ ꯆꯠꯄ ꯌꯥꯗꯕ ꯌꯥꯝ ꯌꯥꯎꯔꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯅꯪꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤꯗ ꯅꯠꯇꯕ ꯑꯇꯩ ꯁ꯭ꯋꯥꯏꯗꯁꯨ ꯌꯥꯝ ꯌꯥꯗꯦ ꯑꯗꯨ ꯃꯐꯝ ꯈꯔ ꯈꯛꯇꯗꯅꯦꯕ ꯃꯥꯅ ꯃꯥꯟꯅꯕ ꯃꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯔ ꯊꯥꯔꯒ ꯃꯁꯥ ꯐꯩ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥꯁꯤꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯃꯗꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯕꯒꯤ ꯀꯩꯅꯣꯅꯤ ꯃꯥꯅ ꯍꯥꯏꯗꯅ ꯑꯩ ꯉꯁꯤ ꯈꯛꯇ ꯃꯄꯥꯟꯗꯒꯤ ꯂꯥꯛꯆꯕꯅꯤꯅ ꯑꯩ ꯃꯥꯅ ꯂꯥꯎꯊꯣꯛꯄꯗꯣ ꯇꯥꯏꯌꯦ ꯑꯗ ꯑꯩ ꯈꯔ ꯃꯥꯏꯁꯦ ꯃꯌꯥꯝꯁꯤꯅ ꯍꯔꯥꯎꯔꯅꯤ ꯇꯧꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯦ ꯇꯥꯡ 30ꯒꯤ ꯀꯩꯅꯣꯁꯤꯗ ꯄꯤꯅꯤ ꯍꯥꯏꯔꯤꯁꯦ 38ꯒꯤ ꯅꯪꯅꯕ ꯄꯤꯅꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯛꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯑꯃꯨꯛꯇꯪ ꯄꯤꯔꯒ ꯑꯃꯨꯛꯁꯨ ꯃꯊꯪ ꯊꯥꯗꯤ ꯄꯤꯔꯣꯏꯗꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯔꯥꯎꯗꯣꯏꯅꯣꯕ ꯁꯦ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯆꯥꯡ ꯅꯥꯏꯅ ꯅꯣꯏꯗ ꯇꯣꯂꯣꯞ ꯄꯤꯔꯛꯇꯗꯤ ꯅꯣꯏ ꯃꯦꯀꯞꯀꯤ ꯀꯩ ꯃꯃꯜ ꯍꯦꯟꯖꯜꯂꯛꯑꯣꯏꯗꯣꯏꯅꯤ ꯁꯥꯎꯔꯛꯀꯗꯣꯏꯅꯤꯅꯦ ꯇꯣꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯦꯛꯇ ꯃꯥꯅ ꯂꯥꯎꯊꯣꯛꯑꯒ haraurane khanba adu tasena budi maki marikai gi maki mazati maki mafuruki maki loina makse hawidi mak na simse obidagi akoi sidhar bane yemu makoi khara man namuk simse oini hai amanung oini moi masi khanar leireba adu mauta kumai tawdana akoi hanaki 16 finance commission lakosida manipur gi keno se kumai tawdana khanausi gi haibagi meeting tawni tadi tabane ibo bi matam ni taeba akoi simse ibo bi matam dadi finance commission mi lak tawri cgm ma taw mai taw cgm hai khanar bi wal leiyeba akoi adu simse gi keno da meeting ko akoi yaureba bi ni matam sidadi madu sudaw idawde mai finance commission lakosida ko mai ni hawrege dani ma tawse akoi ni thawjibu akoi simse jibu beggar simse ohenbe yabrane akoina akoina pamidi akoida udu asugul ke industry suk toge si toge si thom adu haige dongneba adu su phajana tohondieba adu hawiki tawsi akoigi lanaina se akoina kanna lamjen sinjera phasa pa akoina boxing kanna tawjeraga phasa ko mana manalo aduga chahi manga taraga la amani piba adu harahon baduneba ma tawse akoi san puthokjeraga mana semgat pa yaudeba aduna akoina udawidi manipur government akoigi tawbi hai tarabudi hai फिल्मसे ngasai man ha lauthokpa matamda akoigi ningon chakubo nangnaba tolo pirang ne da harau do nate manamdi midday meal gi pidri bauji adu midday meal gi lauthokte ne adu ji bhar sagar pirei ne ba bhar sagar pesar da man kai num thadagre ama phangre adi na gi anganwadi kai ga gi bhar sagar scheme yam lei de ba scheme mayam je scheme gi se akoi di chifa bu pude mama sa mu ju puru mai manamdi abu hindi da sanskrit te loin tawrabni scheme yam ji maming je da madu gi maming du akoi chifa pude mayam ji maming ji ko laineba adu krai se khrageba aduna akoina haidi sigma film masida manipur le liba idp sing si moidi matam khragi ni tawi hanadi moije mai magi mayum makai le jermaneba magoje uti mayum makai da hanjari haira bani moy amse aduna adu mo phaganna badi tawdadana tulop tu khaktan haibi yaroi baduna akoina yengdawdi manipur government se hana congress na akoi kaithoma pasado adu boksi na ngamdadana makoi mase munadana sema ngamdiba matamsida ganai degi development no aije ni am kan hamjeri okay ojai development gi working gi su phai to botabu sidagi la ise huji conflict se laidim dana economic setback se su yam chawng laidi ado crisis asida akoina hena emphasis se pira kanda akoi gi loisina bu hotna ba jangsilak pa somda akoi gi meeting ma thamba si su yam chum moidra ina thamjagi kamai thambini oja
ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯕꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯃꯤꯠꯌꯦꯡꯗꯨ ꯂꯩꯇꯕꯗꯨꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯉꯁꯥꯏ ꯌꯨꯝ ꯁꯥꯕꯒꯤ ꯍꯥꯏꯕꯤꯈꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯖ ꯌꯣꯖꯅꯥ PMAYꯒꯤꯁꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ 2022ꯒꯤ ꯃꯇꯝꯗꯁꯨ ꯏꯁꯨ ꯑꯃ ꯑꯣꯏꯅꯔꯤꯅꯦꯕ ꯂꯨꯔꯤꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡ ꯆꯍꯤ 2 ꯃꯃꯥꯡꯗ ꯁꯥꯕ ꯍꯧꯈꯤꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯏꯝꯐꯥꯜ ꯃꯌꯣꯟꯅꯤ ꯃꯁꯤꯗꯁꯨ ꯂꯥꯏꯔꯕ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯃꯁꯤꯗ ꯆꯍꯤ 4 ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯌꯨꯝꯗꯣ ꯉꯁꯤꯐꯥꯎ ꯂꯣꯏꯗ꯭ꯔꯤꯑꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯤ ꯇꯪꯈꯥꯏ ꯄꯤꯊꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯅꯪꯕ ꯃꯤꯗ ꯑꯋꯥꯕ ꯃꯤꯗ ꯑꯋꯥꯕ ꯃꯤꯗ ꯄꯤꯊꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯑꯋꯥꯕ ꯃꯤꯗꯨꯗ ꯇꯪꯈꯥꯏ ꯑꯃ ꯑꯩꯈꯣꯏ ꯄꯤꯊꯔꯒ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯁꯦꯟ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯄꯤꯊꯔꯒ ꯃꯊꯪꯗꯣ ꯄꯩꯁꯥ ꯄꯤꯖꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧꯊꯗꯕꯗꯒꯤ ꯌꯨꯝ ꯑꯌꯥꯝꯕ 100% ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯃꯅꯥꯏ ꯁꯥꯟꯅꯈꯤꯕꯅ ꯑꯌꯥꯝꯕ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯁꯤ ꯉꯝꯗꯗꯅ ꯑꯗꯨꯒ ꯃꯅꯥꯏ ꯁꯥꯖꯔꯕꯅꯤꯅ ꯇꯪꯈꯥꯏꯗꯤ ꯇꯣꯡꯉꯕꯅꯦꯕ ꯁꯔꯀꯥꯔꯅ ꯍꯥꯏ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯗꯨ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯣ ꯃꯈꯣꯏ ꯆꯍꯤ 3-4ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯑꯋꯥꯕ ꯑꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯁꯤꯠꯀꯤ ꯑꯋꯥꯕ ꯑꯃ ꯂꯣꯏ ꯈꯥꯡ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅ ꯃꯥꯅ ꯉꯁꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯥꯏꯔꯣ ꯑꯃꯒꯤ ꯑꯃ ꯍꯥꯏꯔꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯔꯝꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ 2024ꯗ ꯑꯩꯈꯣꯏꯒꯤ 2.3 लाखसे यूम पीगनी है मधु क्रोर मधुसु अमुक हेन सरकार कर्मचारी खरगी नत्र अखोई रूलिंग पार्टी की रूलिंग क्लास की मियोसिंगी पुकेट तंखाय चंखिनबी फिल्म उयेब अदुना अखोइना हौजि तौरिदि लाउथोकपदु नते थबक तौबदु थबक लुटपदुनेबा अदुना सिगी मतांगदा अखोइ सुब्रान हंबिगिबा क्वेश्चन अदु यावना फजै अदुना अैगी वाखंददि यामना ब्लिक ओइब हाइतारेने मखोइ तौरकने हाइसि मरमदि कइनोदा अखोइ ममांगदा ओजा कइनोना मनाउतोना पनबिदुनि मखोइ था खरगी ममांगदा नुमित खरगी ममांगदा दिल्ली चलुरे अखोइदि लेबाकी अफबा अखोइगी वारि सानबा मणिपुरदा ngsaigi मैतेगी नागागी कुकी लोइ यावरगा अफबा अखोइगी लेबा अमा तंगुलिताबा अखोइगी स्टेट अमा ओइरकने खल्लुइबा अदु मखोइ चटपदुदि मखोइ मसेंदु लोइ चनरकांदा अखोइगी चीफ मिनिस्टर सिनबगी फम लौथोक्सिन तौबगी ओइरमनेबा आइदि सिगी कइनोसिदा प्लेटफॉर्म सि हाइजगिबदुनेबा मदु स्पीकर न चलिबदो अमा तौदु मदु यानिंगे अदु मखोइ चलिदुदि याबा या मोजु प्राइम मिनिस्टर उनदि आइबा ngaktane लुइदि मणिपुरदगी कनागुंबा मैतै मचा लुचिंग अमा खक्तना मणिपुरी लुचिंग अमा खक्तना अखोइ प्राइम मिनिस्टर अमतो उनदरिबा लुइदि ओइ सक्तो अखोइ फंक्शन अमा यावदो उबुना तोपमनिको मणिपुरगी मतांगदे स्पेसिफिकली वाइ साबजे अखोइना ताद्रिबा अदुना अखोइना खनबदा मखोइ मयामदुना चमाना हाइबियोबा प्राइम मिनिस्टर ना अखोइ वाइ सानबि हाइदि अखोइ मणिपुर से अखोइ तौनिबम तौजखरगे अखोइ लोइनमक अखोइ फमनि थादोकजरे हायोबा अदुदबु मखोइ सही 10 कुन लेपसु पैसा अमदे तिंगदुम कादन लेइदन ओजामनाउतोन थादोबा अदुमाइ तौदना अदु नते मोइदि ए तौरे मा सिल्लदि यानि हाइ अदुना सि सिनोगना बाइन अदु मदु सिनोक्तब अखोइ इथौ लेइतेको अखोइना मखोइ मनुंगदा खुथिंजिलुबि दरकार लेइते अदुबु तौबु थबक मयामसे लेबाकी ओइना उरक्तबा अमगे अमा ओइरक्तबा मरनाइगी ओइना खलकपा अदुने तौसे अदगी अमुक अखोइगी सीएमनसु मदु तौरिदो मदु लाली चुमी अमा तौदना मदु यासिनना वाइ सारु तौदे मदुगी वाइदुना अखोइगी चंगाइगी वारिदौना नत्रगा ngakhtang lambi famda cha thakpe wai chanan brum chalhaleba magi keno aduna sigumba thadoga ai sumada manipur gi praja miyam amadi leiba akoi rajniti tawri miyam ase masina madu yengdu leibagi matam natre maduna masigumba gi tawi thabak sing se lujada thabak sing se masina akoi khali madudi hai leibu sarkar se akoi manipur gi praja gi wakhan khandaba manipur gi leiba irang se losaningdaba adu magi pocket अखोई थन्नरब थबक तौबं हाक्तने उई मरमदुना अयागना सिगी प्लेटफॉर्म लौजरगा अपील तौजरी मदुरी कइनमत मणिपुरी मियामना हुजि ज्ञान ताबा मतम ओइरे अदुगा ममांगदा अखोई एमपी इलेक्शन मतमदा अखोई वोट पैसा तिंगना थादनना काखिबा
ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯩꯈꯣꯏ BJP ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ₹1,10,000 ꯍꯦꯟꯗꯅ ꯑꯩꯈꯣꯏ ꯇꯝꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯅꯝꯕꯔ 1 ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯑꯗꯨꯒ ꯑꯥꯎꯇꯔꯗꯅ ꯑꯩꯈꯣꯏꯒꯤ 85,000 ꯍꯦꯟꯗꯅ ꯀꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯀꯦꯜ ꯕꯣꯗꯤ ꯏꯂꯦꯛꯁꯟꯁꯤꯡꯗꯁꯨ ꯃꯗꯨꯃꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯅ ꯈꯜꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯌꯥꯝ ꯀꯟꯅ ꯃꯤꯆꯪ ꯃꯥꯟꯅ ꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯨ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯃꯥꯌꯣꯛꯇ BJPꯒꯤ ꯐꯦꯚꯔꯗ ꯊꯥꯗꯈ꯭ꯔꯅꯦꯅ ꯈꯜꯂꯤ ꯑꯃꯤꯠ ꯁꯥꯍꯅ ꯑꯗꯨꯕꯨ ꯚꯣꯠꯀꯤ ꯃꯇꯝꯗꯗꯤ ꯃꯩꯇꯩꯁꯨ ꯀꯨꯀꯤꯁꯨ ꯑꯗꯨꯒ ꯅꯥꯒꯥ ꯅꯠꯇꯅ ꯃꯩꯇꯩꯁꯨ ꯀꯨꯀꯤꯁꯨ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ BJP ꯃꯥꯌꯣꯛꯇ ꯂꯩꯔꯝꯃꯦꯕ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥ ꯈꯛꯇꯗꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯅꯠꯇ꯭ꯔꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯅ ꯐꯥꯁ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯧꯔꯤꯗꯤ ꯁꯣꯛꯂꯕ ꯁꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯦ ꯁꯣꯛꯂꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯑꯅꯤꯁꯦ ꯃꯩꯇꯩꯒꯤ ꯀꯨꯀꯤꯒꯅ ꯉꯁꯤꯒꯤ BJPꯁꯤ ꯌꯥꯗꯦꯕ ꯃꯗꯨ ꯃꯈꯣꯏꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯖꯕꯅꯤ ꯃꯈꯣꯏꯅ ꯁꯦꯝꯖꯕ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤꯗ ꯊꯨꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯂꯦꯝꯅ ꯆꯥꯒꯦ ꯈꯜꯂꯨꯕ ꯇꯧꯁꯟꯅꯔꯒ ꯂꯦꯝꯅ ꯆꯥꯒꯦ ꯈꯜꯂꯨꯕꯗꯨꯅ ꯃꯈꯣꯏꯗ ꯍꯟꯖꯤꯜꯂ ꯆꯥꯁꯤꯜꯂꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯄꯣꯂꯤꯁꯤꯗ ꯐꯖꯅ ꯌꯥꯗꯕ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯗꯕ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯃꯍꯨꯠꯇ ꯁꯥꯟꯇꯤ ꯂꯩꯇꯕ ꯑꯩꯈꯣꯏ ꯑꯣꯔꯥꯖꯨ ꯑꯣꯏꯕꯁꯦ ꯁꯥꯡꯊꯅ ꯂꯩꯕꯁꯤꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯃꯅꯤꯍꯥꯔ ꯍꯣꯏꯗꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤꯕꯅꯤ ꯌꯥꯔꯒꯗꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ ꯂꯣꯀꯦꯜ ꯁꯦꯞ ꯒꯣꯔꯃꯦꯟꯒꯤ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ ꯇꯧꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯣꯏ ꯋꯥꯁꯛꯑꯃꯅꯤ ꯇꯧꯈꯤꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯗꯥꯕꯤ ꯇꯧꯁꯤ ꯑꯗꯩ ꯑꯣꯛꯇꯣꯕꯔ ꯂꯥꯜꯂꯦ ꯅꯕꯦꯝꯕꯔ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯍꯤ 2024ꯁꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦꯕ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯃꯗꯨꯗ ꯂꯣꯀꯦꯜ ꯁꯦꯞ ꯒꯣꯔꯃꯦꯟꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯄꯟꯆꯥꯌꯠꯀꯤ ꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯑꯩꯈꯣꯏ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯜꯂꯒ ꯃꯗꯨꯅ ꯑꯐꯕ ꯑꯩꯈꯣꯏ ꯃꯥꯌꯣꯟꯅ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯔꯣꯏꯕꯗ ꯑꯣꯖꯥ ꯁꯥꯟꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯣꯖꯥ ꯃꯅꯤꯍꯥꯔꯅꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯥꯎꯇꯨꯅꯁꯨ ꯑꯔꯣꯏꯕꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯁꯦ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯀꯅꯣꯃꯤꯛ ꯁꯦꯠꯕꯦꯛꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯝ ꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ IDPꯁꯤꯡ ꯁꯦꯇꯜ ꯇꯧꯍꯟꯕ ꯃꯥꯒꯤ ꯃꯐꯝ ꯖꯒꯥꯁꯤꯡꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯧꯑꯣꯡꯁꯤꯡꯁꯦ ꯆꯠꯊꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯁꯦꯟꯇꯔꯒꯤꯗꯒꯤ ꯑꯆꯧꯕ ꯄꯩꯁꯥ ꯁꯦꯟꯐꯝ ꯑꯃ ꯄꯦꯀꯦꯖ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯁꯤꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯊꯝꯃꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯑꯔꯣꯏꯕꯒꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯆꯨꯝꯕ꯭ꯔꯥ ꯀꯩꯅꯣꯅꯤ IDPꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯕ IDPꯁꯤꯡꯁꯦ ꯀꯨꯀꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ IAS ꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯦꯟꯇꯔꯗ ꯐꯝ ꯀꯥꯈꯤꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯣ ꯃꯩꯇꯩꯒꯤꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ IDPꯁꯤꯡꯁꯦ ꯃꯣꯏꯗꯤ ꯋꯥꯗꯦꯕ ꯈꯔ ꯍꯟꯊꯩꯑꯕ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯇꯦ ꯁꯨꯔꯒ ꯆꯥꯖꯔꯝꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯔꯛꯇꯕꯗꯨꯅꯦꯕ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯃ ꯂꯥꯛꯄ ꯁꯤꯗ ꯍꯥꯟꯅ ꯄꯥꯊꯣꯛꯇꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯃꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯤꯗꯤ ꯑꯃꯨꯛ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯇꯧꯔꯛꯄ ꯑꯃꯁꯨ ꯇꯧꯕꯁꯤꯅ ꯃꯤꯃꯥꯡ ꯊꯣꯛꯄꯁꯨ ꯉꯝꯃꯛꯇꯕ ꯑꯃ ꯇꯧꯕ ꯑꯗꯨ ꯃꯈꯣꯏꯁꯤꯅꯦꯕ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯑꯗꯨꯅ IDPꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯈꯜꯒꯤ IDPꯁꯤꯡꯁꯦ ꯑꯩꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯕ ꯃꯔꯅꯥꯏ ꯑꯩꯈꯣꯏꯒꯤ ꯍꯖꯤꯔꯥ ꯁꯨꯔ ꯆꯥꯖꯔꯝꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯍꯧꯗꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯤꯅꯦꯕ ꯋꯥꯔꯤꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯍꯧꯕ ꯃꯌꯥꯝꯗꯨꯁꯦ ꯃꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯣꯔꯦꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯗꯣ ꯏꯝꯐꯥꯜꯗ ꯂꯣꯏ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯁꯨ ꯄꯤꯔꯤ ꯑꯃ ꯂꯣꯏ ꯇꯧꯔꯤꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯃꯣꯏꯁꯨ ꯑꯋꯥꯕꯗꯤ ꯂꯩꯅꯤ ꯃꯈꯣꯏ ꯃꯔꯝꯗꯝꯗ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛꯁꯨ ꯐꯪꯗꯕ ꯑꯗꯨꯒ ꯃꯤꯁꯨ ꯈꯪꯅꯕꯁꯨ ꯂꯩꯇꯕ ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯇꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯈꯟꯕꯤꯒꯗꯧꯅꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ 16 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯐꯨꯜ ꯇꯤꯝꯅꯤ ꯂꯥꯛꯀꯗꯣꯏꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 6ꯇꯒꯤꯅ 9 ꯐꯥꯎꯗ ꯃꯁꯤꯗ ꯌꯥꯔꯒꯗꯤ CSO ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯍꯥꯔ ꯍꯣꯏꯁꯨ ꯀꯔꯤ ꯑꯣꯏꯁꯨ ꯐꯖꯅ ꯈꯟꯅꯕꯤꯔꯒ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯎꯅꯒꯦ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯄꯤꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯕ ꯌꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯊꯥꯡꯗ ꯄꯤꯕꯤꯔꯁꯨ ꯌꯥꯏ ꯌꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯄꯤꯕꯤꯕꯁꯨ ꯐꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯁꯤ ꯍꯥꯏꯕꯁꯦ ꯅꯣꯠ ꯑꯣꯟꯂꯤ CSO ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯇꯟꯖꯥꯁꯤ ꯂꯧꯍꯧꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯉꯁꯥꯏ
ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯆꯥꯅꯕ ꯁꯦꯠꯅꯕ ꯑꯃ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯃꯒꯤ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯁꯥꯟꯇꯤꯁꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯂꯦꯝꯅ ꯂꯣꯏꯅ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯥꯏꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯗꯨ ꯁꯤꯟꯕꯤꯅꯕꯗꯣ ꯑꯩꯍꯥꯛꯅ ꯉꯁꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯧꯔꯒ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯩ ꯁꯔꯀꯥꯔꯗ. Okay, saya am nungajay.